ꯃꯥꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯄꯄꯥ. ꯑꯣ, ꯃꯌꯨꯝꯗꯨꯅ ꯀꯗꯥꯏꯋꯥꯏꯗꯒꯤ? ꯃꯃꯥ ꯃꯄꯥꯅ ꯀꯅꯥ? ꯂꯟꯆꯦꯟꯕ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡ ꯄꯄꯥ, ꯃꯌꯨꯝ ꯑꯁꯦꯡꯕꯃꯛꯇꯤ ꯈꯪꯗꯦ. ꯊꯣꯡꯒꯥꯟꯕꯨꯗꯤ ꯈꯪꯉꯤ. ꯑꯗꯨ ꯄꯄꯥ, ꯃꯄꯥꯒꯤ ꯃꯤꯡꯁꯨ ꯈꯪꯗꯦ. ꯐꯔꯦꯅꯦ ꯑꯗꯨꯗꯤ. ꯅꯨꯄꯤꯗꯨꯒꯤ ꯃꯤꯡ ꯐꯥꯎꯗꯤ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯑꯁ ꯄꯄꯥ ꯑꯁꯤꯃ ꯂꯥꯏꯖ ꯀꯧꯕꯅꯤ. ꯂꯩꯐꯝꯗꯤ ꯂꯥꯏꯖꯒꯤ ꯃꯐꯝꯗꯨ ꯍꯥꯏꯔꯛꯄꯗ ꯊꯧꯕ ꯃꯁꯥꯗꯨ ꯇꯨ ꯁꯨꯡꯈꯤꯕ ꯈꯪꯍꯧꯗꯦ. ꯑꯗꯥꯏꯋꯥꯏꯗ ꯑꯉꯥꯡ ꯑꯃꯗ ꯍꯪꯕꯗ ꯑꯗꯨꯝ ꯈꯪꯂꯅꯤ. ꯑꯩꯁꯨ ꯂꯥꯏꯖꯗ ꯍꯥꯏꯈꯤꯒꯦ ꯕꯕꯥ. ꯍꯣꯏ ꯍꯣꯏ ꯍꯥꯏꯈ꯭ꯔꯣ. ꯑꯗꯣ ꯕꯕꯥ, ꯃꯌꯥ ꯆꯤꯛꯇꯨꯅ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯅꯤ ꯍꯥꯏꯈꯣꯒꯦ? ꯍꯥꯏꯕ ꯈꯛ ꯆꯠꯄꯅꯤꯅ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯂꯨꯔꯒꯦ, ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯋꯥꯔꯤ ꯁꯥꯟꯅꯅꯕ. ꯂꯟꯆꯦꯟꯕ ꯍꯔꯥꯎꯅ, ꯄꯄꯥ, ꯍꯌꯦꯡ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯥꯔꯒ ꯃꯈꯥ ꯍꯔꯥꯎꯔꯣ. ꯆꯪꯉꯣ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯍꯧꯔꯣ, ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯅꯕ. ꯍꯣꯏ ꯄꯄꯥ. ꯂꯟꯆꯦꯟꯕ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯊꯧꯕꯗꯤ ꯃꯁꯥꯗꯨ ꯍꯩꯅꯗꯕ ꯄꯣꯛꯂꯤ. ꯑꯩꯕꯨ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯀꯗ꯭ꯔꯅꯦ? ꯃꯐꯝꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯍꯤꯛꯇꯨ ꯊꯦꯡꯅꯔꯒ ꯀꯔꯤꯅꯣ ꯊꯣꯛꯀꯗꯕ ꯊꯧꯗꯣꯛ? ꯃꯆꯥꯒꯤꯗꯃꯛ ꯃꯤꯄꯥꯏꯕꯗꯅ ꯊꯜꯂꯛꯂꯤ. ꯀꯨꯝꯖꯥ ꯀꯌꯥꯗꯒꯤ ꯐꯨꯝꯗꯨꯅ ꯊꯝꯂꯛꯂꯤꯕ ꯋꯥꯔꯤꯁꯤꯡꯁꯦ ꯃꯄꯥꯟ ꯊꯣꯛꯂꯛꯀꯗ꯭ꯔꯥ? ꯃꯁꯥꯗꯣ ꯑꯃꯨꯛ ꯄꯥꯈꯠꯅ, ꯅꯠꯇꯦ, ꯀꯩꯗꯧꯅꯨꯡꯗ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏ. ꯏꯆꯥꯊꯣꯏꯒꯤ ꯅꯥꯀꯣꯡꯗ ꯐꯠꯇꯕ ꯋꯥꯍꯩ ꯑꯃꯠꯇ ꯇꯥꯍꯟꯕ ꯌꯥꯗꯦ. ꯄꯨꯝꯅꯃꯛ ꯍꯣꯠꯅꯒꯅꯤ. ꯄꯨꯝꯅꯃꯛ ꯏꯆꯥꯊꯣꯏꯒꯤꯅꯤ. ꯋꯥꯈꯜ ꯈꯟꯖꯤꯟꯕ ꯉꯝꯗꯦ. ꯃꯆꯥꯕꯨ ꯅꯤꯡꯁꯤꯡꯖ, ꯑꯋꯥꯕꯗ ꯐꯥꯊꯖ. ꯏꯆꯥꯊꯣꯏꯒꯤ ꯃꯤꯅꯣꯛꯀꯤꯗꯃꯛ ꯅꯨꯄꯤ ꯑꯗꯨꯕꯨ ꯏꯃꯧ ꯑꯣꯏꯒꯅꯤ, ꯑꯗꯨꯒ ꯏꯆꯥꯊꯣꯏꯕꯨꯗꯤ ꯃꯤꯐꯠꯇꯗꯨꯒꯤ ꯃꯤꯠꯌꯦꯡꯈꯛ ꯇꯥꯍꯜꯂꯣꯏ. ꯒꯨꯂꯥꯞ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ. ꯐꯔꯦ ꯐꯔꯦ, ꯏꯁꯨꯅꯕꯨ ꯄꯥꯝꯂꯕꯗꯤ. ꯃꯐꯝꯗꯨꯗꯤ ꯄꯥꯔꯤꯍꯣꯏ ꯑꯗꯥꯏꯗ ꯅꯠꯇ꯭ꯔꯣ? ꯊꯧꯕ ꯀꯔꯤꯁꯨ ꯈꯨꯝꯗꯦ. ꯑꯣ, ꯅꯨꯡꯁꯤꯕꯅꯤꯗ ꯏꯆꯥꯗꯣ. ꯁꯤꯗꯗ ꯂꯩꯔꯛꯂꯤꯕꯅꯤ. ꯀꯨꯏꯔꯦ ꯃꯋꯥ ꯃꯄꯥꯎ ꯇꯥꯈꯤꯗꯕ. ꯍꯌꯦꯡꯗꯤ ꯆꯪꯕꯤꯔꯛꯄ ꯇꯥꯔꯦ. ꯊꯧꯕ ꯈꯪꯍꯧꯗꯦ ꯐ꯭ꯔꯪ ꯁꯥꯎꯒꯠꯂꯛꯇꯨꯅ, ꯕꯕꯥ, ꯌꯨꯝꯁꯤꯗ ꯃꯈꯥ ꯇꯥꯅ ꯃꯍꯤꯛꯇꯨꯒꯤ ꯃꯤꯡ ꯄꯜꯂꯛꯀꯅꯨ. ꯀꯔꯤꯒꯨꯝꯕ ꯄꯜꯂꯛꯂꯕ ꯅꯆꯥ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯣ. ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ. ꯒꯨꯂꯥꯞ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯉꯛꯅ, ꯀꯔꯤꯅꯣ, ꯀꯔꯤ ꯇꯧꯕ ꯌꯥꯎꯈꯤꯕꯖꯥꯠꯅꯣꯅꯦ? ꯂꯟꯆꯦꯟꯕꯁꯨ ꯍꯤꯞꯂꯝꯕꯗꯒꯤ ꯂꯥꯏꯖꯗ ꯀꯣꯜ ꯇꯧꯏ. ꯗꯗꯥ, ꯌꯨꯝ ꯌꯧꯔꯕ? ꯑꯦ, ꯅꯪꯗꯤ ꯑꯩꯅꯦꯅ ꯀꯃꯥꯏꯅ ꯈꯪꯉꯤꯕ? ꯅꯍꯥꯟ ꯃꯈꯩ ꯗꯗꯥ ꯉꯥꯏꯖꯔꯛꯄ, ꯑꯗꯨꯒꯤ ꯈꯪꯂꯤꯕ. ꯌꯥꯝ ꯅꯨꯡꯁꯤꯅ. ꯑꯩꯁꯨ ꯅꯨꯡꯁꯤꯖꯕꯗꯣ. ꯉꯁꯤꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ. ꯇꯁꯦꯡꯅ ꯑꯩꯒꯤ ꯑꯁꯥ ꯄꯨꯝꯕ ꯉꯁꯤ ꯐꯪꯕꯒꯨꯝ ꯇꯧꯏ. ꯋꯥꯍꯩꯗꯨꯃꯛꯅꯤ ꯏꯐꯝꯗ ꯂꯩꯖꯔꯤꯕ ꯗꯗꯥ. ꯉꯥꯏꯖꯔꯛꯄ ꯑꯁꯥ, ꯃꯥꯡꯖꯔꯝꯕ ꯃꯪꯂꯥꯟ, ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯃꯪꯐꯥꯎꯅꯔꯦ. ꯂꯥꯏꯖ, ꯍꯌꯦꯡꯗꯤ ꯄꯄꯥ ꯌꯨꯝꯗꯨꯗꯅꯦ ꯅꯪꯕꯨ ꯍꯥꯏꯖꯕ ꯂꯥꯛꯀꯅꯤ. ꯅꯪ ꯌꯨꯝꯗꯁꯨ ꯍꯥꯏꯔꯣ. ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ, ꯑꯍꯥ, ꯑꯁꯦꯡꯕ꯭ꯔꯥ? ꯍꯌꯦꯡ ꯌꯨꯝꯗ? ꯀꯩꯅꯣ ꯅꯪꯅ ꯑꯗꯨꯝ ꯄꯥꯏꯔꯤꯗꯨꯅ? ꯅꯪ ꯐꯥꯕ ꯂꯥꯛꯄ ꯅꯠꯇꯦꯀꯣ? ꯌꯨꯝꯁꯤꯗ ꯊꯝꯒꯦꯅ ꯂꯥꯛꯇꯣꯏꯅꯤ. ꯑꯁ, ꯗꯗꯥꯅ ꯈꯪꯄꯣꯠꯇꯦꯃꯤ. ꯍꯔꯥꯎꯕꯩꯔꯥ ꯄꯥꯈꯠꯄꯩꯔꯥ ꯈꯪꯗꯦ, ꯃꯤꯍꯨꯟ ꯈꯞꯄꯤꯖꯥꯅꯤ. ꯈꯞꯄꯅꯨ ꯈꯞꯄꯅꯨ, ꯍꯣꯔꯦꯟ ꯐꯖꯅ ꯍꯥꯏꯌꯨ. ꯍꯌꯦꯡ ꯄꯄꯥ ꯍꯣꯏ ꯂꯥꯛꯄꯗ ꯅꯪ ꯈꯠꯅꯨꯀꯣ. ꯇꯞꯅ ꯂꯩꯌꯨ. ꯅꯪꯒꯤ ꯍꯧꯅꯕꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟꯗꯣ ꯇꯧꯔꯨꯅꯨꯀꯣ. ꯑꯁ ꯗꯗꯥ ꯑꯁꯤꯃ ꯊꯝꯃꯒꯦ. ꯑꯩ ꯄꯄꯥꯗ ꯀꯃꯥꯏꯅ ꯍꯥꯏꯅꯤꯗꯣ ꯑꯩ ꯑꯝꯇ ꯈꯟꯈꯤꯒꯦ. ꯊꯝꯖꯔꯣ ꯊꯝꯖꯔꯣ. ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯂꯟꯆꯦꯟꯕ ꯅꯣꯛꯐꯦꯠꯇꯧꯅ, ꯑꯣꯟꯊꯣꯛꯅꯁꯨ ꯅꯃꯥꯏ ꯊꯛꯏꯗꯀꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ. ꯂꯥꯏꯖꯥ, ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯉꯁꯤꯗꯤ. ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯕ, ꯑꯩꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ, ꯑꯩ ꯀꯌꯥꯝ ꯍꯔꯥꯎꯏ ꯈꯪꯕ꯭ꯔꯥ? ꯂꯥꯏꯖꯒꯤ ꯁꯛꯇꯝꯕꯨ ꯂꯥꯛꯁꯤꯟꯖ ꯍꯔꯥꯎꯅ, ꯅꯪꯅ ꯋꯥꯖꯔꯛꯄ ꯃꯌꯥꯝꯗꯨꯒꯤ ꯂꯃꯟ ꯗꯗꯥꯅ ꯁꯣꯏꯗꯅ ꯁꯤꯡꯂꯅꯤ. ꯂꯥꯏꯖꯁꯨ ꯇꯧꯐꯝ ꯈꯪꯗꯦ. ꯃꯁꯥꯗꯨ ꯄꯥꯈꯠꯅ, ꯑꯁ, ꯀꯃꯥꯏꯅꯅꯣ ꯑꯩꯅ ꯄꯄꯥꯗ ꯍꯥꯏꯗꯣꯏꯁꯤꯕꯣ? ꯃꯤꯗꯤ ꯍꯌꯦꯡ ꯂꯥꯛꯅꯤ ꯍꯥꯏ. ꯀꯣꯛꯀꯁꯤ ꯉꯥꯎꯔꯦꯗ. ꯅꯨꯡꯁꯤꯕ ꯍꯩꯈꯣ, ꯂꯥꯏꯖ ꯍꯥꯏꯕꯤ ꯁꯣꯟꯅꯧꯔꯦ ꯅꯪ. ꯀꯥꯟꯅꯗꯦ, ꯃꯤꯅꯥꯗ ꯀꯣꯜ ꯇꯧꯒꯦ. ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯤꯅꯥꯗ ꯀꯣꯜ ꯇꯧꯏ. ꯄꯦꯃꯥ, ꯀꯩꯗꯧꯔꯦ? ꯑꯁ ꯌꯣꯡ, ꯑꯩ ꯉꯁꯤꯅꯦ ꯍꯔꯥꯎꯃꯟꯗꯅ ꯏꯁꯥꯁꯦ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ. ꯅꯋꯥꯗ ꯂꯥꯛꯑꯕꯣ? ꯂꯥꯏꯖ ꯍꯔꯥꯎꯅ ꯂꯧꯔꯛꯏ.
ꯍꯣꯏ ꯃꯤ ꯑꯁ ꯃꯤ ꯌꯧꯈ꯭ꯔꯦ ꯍꯌꯦꯡ ꯑꯩ ꯍꯥꯏꯕ ꯂꯥꯛꯅꯤꯌꯦ ꯃꯤꯅꯥ ꯉꯛꯅ ꯑꯃꯗꯤ ꯍꯔꯥꯎꯅ ꯑꯍꯥ ꯑꯁꯦꯡꯕ꯭ꯔꯣ ꯑꯁ ꯋꯥꯔꯤ ꯂꯤꯔꯛꯑꯣ ꯂꯣꯏꯅꯃꯛ ꯂꯤꯔꯛꯑꯣꯕ ꯀꯃꯥꯏ ꯊꯦꯡꯅꯩꯅꯣ ꯂꯥꯏꯖꯥ ꯃꯤꯅꯥꯗ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯔꯝꯃꯤ ꯍꯤꯡꯆꯥꯕꯤ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯑꯁ ꯍꯔꯥꯎꯋꯦ ꯌꯥꯝꯅ ꯑꯩ ꯍꯌꯦꯡ ꯂꯥꯛꯀꯦ ꯍꯣꯏ ꯃꯥ ꯑꯩꯗꯤ ꯍꯔꯥꯎꯕꯅ ꯁꯤꯔꯦꯗ ꯙꯔꯥꯖꯇ ꯍꯥꯏꯈꯤꯒꯦ ꯑꯗꯣ ꯑꯩ ꯄꯄꯥꯗ ꯍꯥꯏꯕ ꯀꯤꯗꯅ ꯍꯥꯏꯗ꯭ꯔꯤꯌꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯆꯣꯍꯦ ꯑꯉꯥꯎꯕꯤ ꯑꯗꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯗꯤ ꯅꯋꯥꯒꯗꯣ ꯀꯣꯏꯔꯨꯅꯨ ꯃꯤ ꯑꯆꯝꯕ ꯃꯤꯁꯨ ꯅꯠꯇ꯭ꯔꯕ ꯑꯗꯨꯗ ꯃꯌꯥ ꯑꯣꯏꯕ ꯄꯥꯝꯗꯦꯗꯤ ꯆꯣ ꯕꯖꯥꯔꯗ ꯆꯅꯤꯡ ꯈꯣꯡꯕ ꯂꯩꯍꯧꯕꯗꯨꯒ ꯍꯣꯡꯆꯣ ꯂꯥꯏꯖ ꯁꯨꯒꯠꯇꯨꯅ ꯕꯤꯠꯀ ꯂꯣꯏ ꯐꯨꯁ ꯂꯥꯎꯋꯦ ꯊꯝꯃꯣ ꯌꯥꯔꯦ ꯑꯩ ꯍꯥꯏꯖꯔꯒꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯥꯏꯖꯥ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯃꯄꯥ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯇꯨꯃꯤꯟꯅ ꯐꯝꯃꯤ ꯂꯥꯏꯖꯥ ꯀꯩꯗꯧꯔꯦ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯃꯃꯥ ꯑꯩ ꯍꯥꯏꯖꯕ ꯉꯝꯖꯗꯦ ꯀꯩꯗꯧꯔꯦ ꯍꯥꯏꯌꯨꯅꯦ ꯏꯆꯥꯕꯨ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯄꯄꯥ ꯑꯩꯗꯣ ꯃꯄꯥꯗ ꯍꯥꯏꯕ ꯀꯤꯔꯞ ꯇꯧꯅ ꯂꯩ ꯄꯥꯔꯤ ꯃꯆꯥꯒꯤ ꯅꯥꯛꯇ ꯐꯝꯊꯗꯨꯅ ꯍꯥꯏꯌꯣ ꯏꯄꯥꯗ ꯀꯩꯁꯨ ꯃꯤꯄꯥꯏꯒꯅꯨ ꯑꯁꯦꯁꯦ ꯍꯥꯏꯔꯛꯑꯣ ꯂꯥꯏꯖ ꯃꯈꯨꯠꯇꯨ ꯆꯩꯖꯠ ꯄꯥꯏꯁꯤꯟꯗꯨꯅ ꯄꯄꯥ ꯑꯩ ꯃꯤꯁꯛ ꯑꯃꯒ ꯅꯨꯡꯁꯤꯅꯔꯦ ꯊꯥꯖ ꯉꯛꯅ ꯃꯆꯥꯗ ꯌꯦꯡꯂꯛꯏ ꯄꯥꯔꯤ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯂꯩ ꯂꯥꯏꯖꯥ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯄꯄꯥ ꯃꯤꯁꯛꯇꯣ ꯌꯥꯝ ꯐꯩ ꯅꯤꯁꯥ ꯄꯁꯥ ꯆꯥꯗꯦ ꯑꯩꯕꯨ ꯍꯌꯦꯡ ꯍꯥꯏꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯏ ꯄꯥꯔꯤ ꯑꯁꯥꯎꯕꯗꯨ ꯐꯥꯊꯗꯨꯅ ꯅꯨꯄꯥꯗꯨꯅ ꯀꯥꯏꯗꯒꯤ ꯀꯩ ꯍꯣꯠꯅꯔꯤꯕ ꯀꯩꯁꯥꯝꯄꯥꯠ ꯑꯗꯣꯝꯗꯒꯤꯅꯦ ꯍꯟꯇꯛ IPS ꯐꯥꯎꯈ꯭ꯔꯦ ꯃꯊꯪ ꯍꯞꯇꯥꯗꯒꯤ ꯏꯝꯐꯥꯜ ꯏꯁꯇ SP ꯑꯣꯏꯅ ꯄꯨꯔꯅꯤ ꯄꯄꯥ ꯃꯆꯥꯅꯤ ꯑꯐꯕꯗ ꯀꯅꯥꯅ ꯊꯥꯖꯅꯤꯡꯂꯣꯏ ꯄꯥꯔꯤꯁꯨ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯄꯄꯥꯗꯤ ꯏꯆꯥꯒꯤ ꯄꯥꯎꯁꯤ ꯇꯥꯔꯒ ꯄꯦꯜꯂꯤ ꯐꯔꯦ ꯍꯌꯦꯡꯗꯤ ꯑꯩꯁꯨ ꯊꯕꯛꯀ ꯀꯥꯔꯔꯣꯏ ꯆꯣ ꯄꯣꯊꯥꯖꯔꯨꯔꯣ ꯊꯥꯖꯁꯨ ꯍꯔꯥꯎꯅ ꯃꯆꯥꯒꯤ ꯃꯥꯏ ꯅꯥꯟꯊꯕꯤꯗꯨꯅ ꯏꯃꯥꯒꯤ ꯑꯄꯥꯝꯕꯁꯨ ꯏꯆꯥꯒꯤꯅꯤ ꯍꯌꯦꯡ ꯏꯆꯥꯅ ꯄꯤ ꯇꯥꯗ ꯃꯃꯥ ꯅꯣꯛꯅ ꯂꯩꯈꯤꯕꯗꯨꯅꯤ ꯃꯃꯥꯅ ꯄꯥꯝꯕ ꯂꯥꯏꯖ ꯍꯔꯥꯎꯅ ꯆꯠꯈꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯔꯥꯖ ꯂꯟꯆꯦꯟꯕ ꯍꯣꯏꯗ ꯆꯪꯂꯛꯇꯨꯅ ꯄꯨꯄꯨ ꯍꯩꯃꯥ ꯏꯁꯨꯁꯤꯗꯤ ꯎꯗꯕ ꯀꯨꯏꯔꯦꯗꯅ ꯆꯪꯉꯣ ꯄꯨꯄꯨ ꯃꯗꯨꯒꯤ ꯀꯣꯛꯆꯥꯛꯇꯣ ꯀꯥꯏ ꯂꯩꯈ꯭ꯔꯦ 이슈 ꯊꯣꯏꯕꯔꯣ ꯇꯨꯝꯃꯝꯒꯤꯅꯤꯅꯦ ꯔꯥꯖ ꯃꯆꯤꯟ ꯇꯨꯝꯊꯣꯛꯇꯨꯅ ꯄꯨꯄꯨ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯁꯦ ꯑꯩ ꯃꯤ ꯑꯃꯇ ꯐꯨꯔꯨꯈꯤꯒꯦ ꯂꯟꯆꯦꯟꯕꯒꯤ ꯀꯥꯗꯝꯅ ꯄ꯭ꯔꯄꯞ ꯆꯪꯂꯛꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯂꯟꯆꯦꯟꯕ ꯈꯪꯍꯧꯗꯦ ꯐꯃꯨꯡꯗꯒꯤ ꯇꯨꯞ ꯀꯥꯎꯊꯈꯤꯕ ꯂꯟꯆꯦꯟꯕ ꯉꯥꯏꯍꯥꯛꯇꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯇꯔꯪ ꯑꯃꯗ ꯂꯩ ꯃꯗꯨ ꯎꯕꯗ ꯔꯥꯖ ꯁꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯈꯪꯅꯧ ꯅꯣꯛꯊꯣꯔꯛꯏ ꯂꯟꯆꯦꯟꯕꯗꯤ ꯔꯥꯖ ꯂꯩꯔꯝꯕꯗꯨꯗ ꯉꯛꯅ ꯅꯪꯅ ꯑꯃꯨꯛ ꯀꯥꯏꯗꯒꯤ ꯑꯁ ꯑꯩ ꯍꯥꯠꯀꯦ ꯇꯧꯔꯤꯔꯣ ꯅꯪꯒꯤꯗꯣ ꯃꯤꯍꯨꯟꯒ ꯂꯣꯏ ꯆꯤꯡꯈꯠꯈ꯭ꯔꯦ ꯍꯥꯏꯕꯅꯦ ꯍꯩ ꯅꯔꯝ ꯆꯠꯇꯨꯅꯅꯦ ꯁꯤꯗꯒꯤ ꯍꯦꯟꯕ ꯃꯌꯥꯝ ꯇꯧꯔꯛꯈꯤꯅꯤ ꯁꯤꯌꯥ ꯂꯣꯠꯅ ꯌꯥꯝ ꯇꯧꯔꯝꯃꯤꯖꯥꯠꯅꯤꯅꯦ ꯀꯩꯕꯣ ꯌꯥꯔꯦ ꯃꯤꯅꯥꯏ ꯃꯤꯅꯥꯅ ꯂꯣꯏ ꯍꯥꯏꯔꯦ ꯂꯟꯆꯦꯟꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯅꯣꯛꯂꯛꯏ ꯑꯉꯛꯄꯅꯤ ꯈꯣꯏꯗꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯦꯅ ꯄꯥꯎꯒ ꯑꯝꯇ ꯍꯥꯏꯔꯛꯄ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯇꯧ ꯁꯤꯁꯨ ꯏꯁꯥꯅ ꯂꯥꯛꯂꯤꯕꯁꯤꯅꯤ ꯂꯟꯆꯦꯟꯕ ꯐꯃꯨꯡꯗ ꯐꯝꯊꯔꯛꯇꯨꯅ ꯚꯥꯏ ꯑꯩ ꯐꯣꯟ ꯇꯧꯍꯧꯕꯅꯅꯦ ꯐꯣꯟ ꯄꯥꯏꯕꯁꯨ ꯄꯥꯛꯅ ꯌꯥꯗꯕꯅꯅꯦ ꯑꯩ ꯍꯦꯛ ꯂꯥꯛꯄꯒ ꯅꯣꯏꯗ ꯂꯥꯛꯑꯝꯃꯦ ꯅꯪꯗꯤ ꯂꯩꯁꯨ ꯂꯩꯔꯝꯗꯦ ꯅꯪꯗ ꯍꯥꯟꯅ ꯄꯨꯝꯅꯃꯛ ꯍꯥꯏꯒꯦ ꯈꯟꯕꯅꯦ ꯅꯪ ꯂꯥꯟꯅꯗꯤ ꯂꯧꯅ ꯚꯥꯏ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯈꯪꯅ ꯇꯤꯟꯅꯕꯅꯤ ꯑꯗꯣ ꯑꯩ ꯉꯥꯏꯕ ꯉꯝꯗ ꯆꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯕꯁꯨ ꯆꯠꯇꯣꯔꯦ ꯅꯠꯇ꯭ꯔꯥ ꯂꯟꯆꯦꯟꯕ ꯅꯣꯛꯐꯦ ꯇꯧꯅ ꯂꯣꯏ ꯈꯪꯂꯗꯨꯕꯨ ꯍꯪꯂꯤ ꯀꯩꯒꯤꯅꯣ ꯉꯁꯤꯗꯤ ꯅꯪ ꯍꯪꯈ꯭ꯔꯅꯨ ꯕꯕꯥ ꯍꯣꯏ ꯆꯠꯈ꯭ꯔꯒ ꯑꯩ ꯃꯤꯍꯨꯟ ꯐꯥꯊꯅꯕ ꯂꯩꯌꯣꯕ ꯅꯃꯥꯏꯗꯨꯗ ꯀꯥꯎꯁꯤꯜꯂꯛꯂꯗꯤ ꯈꯨꯍꯥꯏ ꯆꯛꯍꯥꯏꯒꯗꯤ ꯑꯗꯣ ꯊꯣꯏꯕꯤꯗꯤ ꯄꯥꯎꯁꯦ ꯈꯪꯍꯜꯂꯨꯅꯨꯀꯣ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯑꯉꯛꯄꯅꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄ ꯃꯥꯅ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯒ ꯂꯥꯏꯖꯕꯨꯅ ꯑꯍꯥꯟꯕ ꯎꯖꯕ ꯃꯤꯀꯨꯞꯇꯒꯤ ꯈꯟꯖꯕ ꯉꯝꯕ ꯚꯥꯏ ꯅꯨꯡꯁꯤꯕꯁꯦ ꯇꯁꯦꯡꯅ ꯉꯛꯏꯀꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯊꯣꯏꯕꯤꯅ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯂꯔꯣꯏ ꯂꯟꯆꯦꯟꯕ ꯉꯛꯅ ꯚꯥꯏ ꯊꯣꯏꯕꯤ ꯂꯨꯍꯣꯡꯈ꯭ꯔꯦ ꯂꯟꯆꯦꯟꯕꯗꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯊꯣꯏꯕꯤꯕꯨ ꯀꯅꯥꯗ ꯑꯗꯨꯗꯤ ꯈꯪꯗꯦ ꯃꯥꯅ ꯂꯨꯍꯣꯡꯂꯝꯗꯥꯏꯗ ꯀꯞꯇꯨꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯃꯥꯒꯤ ꯑꯄꯥꯝꯕꯁꯨ ꯅꯠꯇꯕ ꯃꯥꯜꯂꯦ
ꯃꯃꯥ ꯍꯣꯏꯅ ꯅꯝꯗꯅ ꯊꯥꯖꯕ ꯃꯥꯜꯂꯦ ꯅꯪꯒꯤ ꯄꯥꯎ ꯑꯃꯨꯛꯇ ꯑꯔꯣꯏꯕ ꯑꯣꯏꯅ ꯇꯥꯖꯒꯦ ꯍꯥꯏꯔꯝꯕꯅꯤ ꯑꯩꯁꯨ ꯃꯥꯒꯤ ꯋꯥꯕꯗꯨ ꯎꯔꯒ ꯂꯨꯍꯣꯡꯂꯣ ꯍꯥꯏꯈ꯭ꯔꯦ ꯑꯩꯕꯨꯁꯨ ꯋꯥꯔꯨꯔꯝꯕꯅꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯈꯥ ꯇꯥꯅ ꯊꯣꯏꯕꯤꯒꯤ ꯄꯥꯎ ꯇꯥꯈꯤꯗ꯭ꯔꯦ ꯑꯩꯕꯨꯁꯨ ꯋꯥꯔꯨꯔꯝꯒꯅꯤꯀꯣ ꯑꯗꯨꯕꯨ ꯊꯣꯏꯕꯤꯒꯤ ꯊꯃꯣꯏꯕꯨꯗꯤ ꯇꯁꯦꯡꯅ ꯀꯜꯂꯛꯆꯩ ꯃꯥꯒꯤ ꯅꯨꯄꯥꯗꯨꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯁꯅꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯕ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯕ ꯃꯤꯁꯛ ꯑꯣꯏꯔꯝꯁꯅꯨ ꯌꯥꯔꯁꯦ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯈꯜꯂꯣ ꯁꯤꯅꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯊꯧꯕ ꯍꯣꯏꯁꯨ ꯆꯠꯅꯕ ꯊꯣꯛꯂꯛꯂꯤ ꯔꯥꯖ ꯅꯪꯁꯨ ꯂꯩꯔꯝꯃꯣ ꯉꯁꯤꯗꯤ ꯁꯤꯗ ꯂꯦꯛꯑꯣ ꯅꯪ ꯌꯨꯝꯗꯁꯨ ꯍꯥꯏꯔꯣꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯒꯨꯂꯥꯞꯅ ꯊꯦꯡꯂꯅꯤ ꯆꯠꯁꯤꯜꯂꯛꯑꯣ ꯅꯣꯏ ꯆꯠꯊꯣꯛꯑꯝꯒꯅꯨꯀꯣ ꯍꯣꯏ ꯄꯨꯄꯨ ꯊꯧꯕ ꯄꯥꯔꯤ ꯍꯣꯏ ꯇꯝꯅ ꯒꯥꯔꯤꯗꯨ ꯊꯧꯈꯤ ꯔꯥꯖꯅ ꯆꯥꯛꯇꯨꯝ ꯂꯥꯝꯃꯦ ꯆꯥ ꯂꯣꯜꯂꯛꯑꯣ ꯏꯇꯨꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯦꯠꯊꯈꯤꯒꯦ ꯅꯇꯨꯗꯁꯨ ꯄꯥꯎ ꯄꯤꯕꯤꯈꯤꯒꯦ ꯂꯩꯃꯤꯟꯅꯔꯤ ꯍꯥꯏꯕꯅꯤ ꯍꯣꯏ ꯁꯥꯔ ꯅꯅꯥꯏ ꯆꯥ ꯂꯣꯟꯖꯔꯛꯈꯤꯒꯦ ꯔꯥꯖ ꯃꯤꯅꯥꯗ ꯀꯣꯜ ꯇꯧꯗꯨꯅ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯃꯤꯅꯥ ꯐꯣꯟ ꯊꯝꯂꯕ ꯃꯇꯨꯡ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯦ ꯅꯨꯄꯤ ꯅꯣꯏ ꯅꯀꯨꯕꯣꯛꯀ ꯅꯄꯨꯒ ꯆꯠꯈ꯭ꯔꯦ ꯂꯥꯛꯑꯣ ꯀꯦꯊꯔꯨ ꯂꯥꯛꯑꯣ ꯑꯁ ꯀꯦꯗ꯭ꯔꯁꯨ ꯌꯥꯅꯤ ꯊꯥꯁꯨ ꯊꯣꯛꯂꯛꯇꯨꯅ ꯈꯔ ꯀꯦꯁꯜꯂꯣ ꯂꯥꯏ ꯃꯥꯟꯈꯩꯗꯤ ꯀꯦꯅꯨ ꯍꯥꯏꯕ ꯈꯛꯅꯤ ꯂꯥꯛꯇꯣꯏꯁꯦ ꯄꯥꯔꯤꯅ ꯏꯃꯨꯡꯁꯤꯗꯤ ꯂꯣꯏꯁꯤꯟꯒꯦ ꯈꯜꯂꯨꯅꯨ ꯈꯠꯇꯅ ꯄꯥꯏꯗꯅ ꯂꯩꯅꯩꯗꯣ ꯆꯣꯆꯣ ꯄꯣꯠ ꯆꯩꯒꯁꯦ ꯊꯝꯐꯝ ꯆꯥꯅ ꯊꯝꯃꯨ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯆꯝꯕ ꯏꯃꯨꯡꯒꯤ ꯃꯤꯗꯤ ꯅꯠꯇꯦ ꯃꯤꯅꯥ ꯅꯪ ꯂꯥꯏꯖꯗꯣ ꯀꯦꯕꯤꯌꯨꯔꯣ ꯑꯩ ꯂꯣꯏꯁꯤꯟꯕꯤꯔꯝꯂꯒꯦ ꯃꯤꯅꯥ ꯂꯥꯏꯖꯕꯨ ꯀꯥꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯆꯝꯅ ꯀꯦꯕꯤꯔꯤ ꯑꯁ ꯌꯣꯡ ꯀꯩꯒꯤꯅꯣ ꯈꯪꯗꯦꯃꯤ ꯑꯩ ꯃꯤꯍꯨꯟꯒꯁꯦ ꯒꯖꯛ ꯒꯖꯛ ꯂꯥꯎꯔꯤꯃꯤ ꯍꯧꯅ ꯁꯥꯅꯤ ꯆꯦꯟꯕꯅ ꯃꯤꯠꯀꯨꯝꯕꯅꯤ ꯑꯩꯗꯤ ꯆꯦꯟꯕꯁꯨ ꯅꯠꯇꯅ ꯍꯦꯔꯥ ꯌꯣꯡ ꯃꯥꯟꯕꯤꯁꯤꯗꯤ ꯃꯑꯣꯡꯗꯨꯕꯨ ꯍꯥꯏꯋꯥꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯊꯥꯗꯨꯁꯨ ꯃꯤ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯗ ꯏꯃꯨꯡ ꯇꯅꯥꯟ ꯇꯅꯥꯟ ꯂꯣꯏꯁꯤꯜꯂꯤ ꯄꯥꯔꯤꯁꯨ ꯃꯐꯤ ꯑꯍꯟꯕ ꯁꯦꯠꯇꯨꯅ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯧꯕ ꯈꯨꯟ ꯑꯗꯨꯗ ꯌꯧꯗꯨꯅ ꯃꯆꯥꯅ ꯍꯥꯏꯔꯛꯄ ꯃꯐꯝꯗꯣ ꯇꯝꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯂꯤ ꯊꯧꯕ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯈꯪꯍꯧꯗꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯄ ꯊꯥꯏꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯍꯥꯛꯅ ꯁꯥꯟꯅꯖꯔꯝꯕ ꯃꯐꯝꯅꯤ ꯂꯝ ꯂꯥꯞꯅ ꯂꯩꯃꯤꯟꯅꯔꯛꯂꯕꯁꯨ ꯄꯥꯔꯤꯒ ꯃꯥꯒꯗꯤ ꯊꯋꯥꯏ ꯍꯛꯆꯥꯡꯗꯨꯝ ꯂꯣꯏꯅꯖꯔꯛꯂꯤꯕꯅꯤ ꯊꯧꯕ ꯅꯥꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯋꯥꯔꯧꯕꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯈꯤ ꯊꯣꯡꯒꯥꯜꯗ ꯌꯧꯔꯗꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯤ ꯊꯧꯕ ꯊꯣꯡꯒꯥꯜꯗ ꯎꯔꯕꯗ ꯃꯁꯥꯗꯨ ꯆꯤꯡꯅꯔꯞ ꯇꯧꯔꯛꯂꯤ ꯇꯥꯂꯛꯇꯨꯗ ꯅꯍꯥ ꯑꯃ ꯂꯥꯛꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯕꯨꯡꯉꯣ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ ꯀꯩ ꯍꯥꯏꯒꯦ ꯄꯥꯕꯨꯡ ꯁ꯭ꯋꯥꯏꯗꯒꯤ ꯂꯥꯏꯖ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯊꯣꯡꯒꯥꯜꯁꯤꯗꯒꯤꯅꯤ ꯍꯥꯏ ꯃꯣꯏ ꯃꯌꯨꯝꯁꯤꯕꯨ ꯏꯕꯨꯡꯉꯣ ꯑꯣ ꯆꯦ ꯂꯥꯏꯖꯔꯣ ꯊꯣꯡꯒꯥꯜꯁꯤꯗ ꯆꯪꯕꯒ ꯍꯦꯛ ꯑꯍꯥꯟꯕ ꯑꯁꯪꯕ ꯃꯆꯨꯒꯤ ꯔꯪ ꯍꯥꯏꯕ ꯑꯃ ꯂꯩꯔꯝꯅꯤ ꯑꯗꯨꯅꯦ ꯄꯥꯕꯨꯡ ꯑꯍꯥꯟꯕ ꯌꯨꯝ ꯍꯥꯏꯔꯛꯄꯗꯨꯗ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯃꯈꯣꯡ ꯈꯣꯡꯐꯝ ꯑꯃ ꯑꯅꯤ ꯍꯦꯛ ꯇꯨꯝ ꯈꯪꯍꯟꯍꯜꯂꯤ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯪꯕ ꯉꯝꯈꯤꯗ꯭ꯔꯦ ꯒꯨꯂꯥꯞꯁꯨ ꯄꯥꯔꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯄꯥꯔꯤꯒꯤ ꯌꯨꯝꯗꯨꯁꯨ ꯁ꯭ꯋꯥꯏ ꯑꯣꯏꯈꯤꯒꯨꯝ ꯇꯧꯕꯅꯤꯅꯦ ꯄꯥꯔꯤꯗ ꯍꯥꯟꯅ ꯍꯪꯂꯒ ꯆꯪꯕꯅ ꯐꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯒꯨꯂꯥꯞ ꯋꯥꯈꯟꯗ ꯈꯟꯖꯔꯝꯂꯒ ꯏꯕꯨꯡꯉꯣ ꯁ꯭ꯋꯥꯏꯗꯒꯤ ꯄꯥꯔꯤꯑꯅ ꯈꯔ ꯑꯍꯟ ꯑꯣꯏꯔꯛꯇꯧꯕ ꯑꯃ ꯂꯩꯕꯅꯦ ꯃꯣꯏꯅ ꯌꯨꯝ ꯀꯥꯏꯗꯒꯦ ꯅꯨꯄꯥꯗꯨ ꯒꯨꯂꯥꯞꯀꯤ ꯋꯥꯍꯩꯗꯨꯗ ꯅꯐꯦꯠ ꯏꯄꯜ ꯀꯩꯅꯣ ꯃꯄꯥ ꯃꯆꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯍꯪꯂꯤꯗꯨꯕꯣ ꯆꯦ ꯂꯥꯏꯖꯗꯣ ꯃꯥꯃ ꯄꯥꯔꯤꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯃꯃꯥꯅ ꯊꯥꯖ ꯀꯧꯕꯅꯤ ꯅꯨꯄꯥꯗꯨ ꯆꯠꯈꯤ ꯒꯨꯂꯥꯞ ꯍꯔꯥꯎꯅ ꯏꯍꯦ ꯏꯁꯨ ꯊꯣꯏꯕꯅ ꯅꯨꯡꯁꯤꯔꯝꯂꯤꯕꯁꯤꯗꯤ ꯏꯆꯥ ꯄꯥꯔꯤꯒꯤ ꯑꯣꯏꯔꯦꯗꯅ ꯐꯅ ꯑꯗꯨꯝ ꯐꯔꯦꯅꯦ ꯆꯪꯁꯤꯜꯂꯛꯑꯣ ꯒꯨꯂꯥꯞ ꯃꯆꯥꯕꯨ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯊꯧꯕꯗꯤ ꯇꯔꯪ ꯑꯃꯗ ꯇꯥꯎꯈ꯭ꯔꯤ ꯋꯥ ꯂꯥꯡꯉꯥꯡꯗ ꯑꯁꯥꯕ ꯃꯨꯔꯇꯤ ꯑꯃꯒꯨꯝ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯤ ꯊꯧꯕ ꯃꯄꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯈꯤꯗ꯭ꯔꯦ ꯒꯨꯂꯥꯞꯁꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯊꯧꯕ ꯀꯧꯕ ꯇꯥꯃꯜꯂꯛꯇ꯭ꯔꯕꯗ ꯒꯨꯂꯥꯞ ꯊꯧꯕꯒꯤ ꯃꯁꯥ ꯄꯥꯏꯗꯨꯅ ꯈꯣꯟ ꯈꯔ ꯀꯜꯂꯞ ꯊꯧꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯁꯥꯗꯨ ꯍꯨꯃꯥꯡꯗꯅ ꯀꯪꯂꯛ ꯄꯥꯈꯠꯅ ꯅꯠꯇꯦ ꯃꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯃꯉꯛꯇꯨ ꯍꯥꯏꯔꯝꯗꯨꯅ ꯄ꯭ꯔꯞ ꯒꯥꯔꯤꯗ ꯀꯥꯈꯤ ꯒꯨꯂꯥꯞꯁꯨ ꯉꯛꯅ ꯊꯧꯕꯒꯤ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯊꯧꯕ ꯀꯔꯤꯅꯣ ꯀꯨꯝꯃꯛꯑꯣ ꯑꯩꯈꯣꯏꯁꯨ ꯉꯥꯏꯔꯝꯃꯅꯤ ꯊꯧꯕ ꯁꯥꯎꯅ ꯕꯕꯥ ꯃꯗꯨ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯂꯣꯏ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯗꯦ ꯆꯠꯁꯦ ꯕꯕꯥ ꯒꯨꯂꯥꯞ ꯉꯛꯅ ꯍꯩ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯕꯗꯣ ꯏꯁꯨꯗ ꯒꯥꯔꯤ ꯄꯥꯎꯈꯨꯝ ꯄꯤꯅꯤ ꯅꯨꯄꯤ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤꯅꯦ ꯃꯨꯟꯅ ꯌꯦꯡꯂꯛꯇꯨꯅ ꯅꯠꯇꯦ ꯅꯪꯕꯨ ꯅꯁꯥꯅ ꯉꯥꯡꯂꯤꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯅꯨꯄꯤꯗꯣ
ꯏꯆꯥ ꯊꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯁꯨꯡꯆꯥ ꯆꯥꯗꯦ ꯑꯩꯅ ꯄꯥꯝꯗꯦꯗꯤ ꯄꯥꯝꯗꯦ ꯊꯧꯕ ꯃꯁꯥꯗꯨ ꯈꯟꯊꯔꯨꯕꯗ ꯅꯤꯛꯂꯛꯏ ꯒꯨꯂꯥꯞꯁꯨ ꯁꯥꯎꯅ ꯁꯪꯒꯠꯂꯛꯏ ꯊꯧꯕ ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤꯕ ꯋꯥꯍꯩ ꯃꯌꯥꯝ ꯇꯥꯔꯤꯕ ꯍꯥ ꯏꯁꯨ ꯊꯣꯏꯅ ꯑꯍꯥꯟꯕ ꯈꯟꯖꯕ ꯅꯨꯡꯁꯤꯖꯕꯗꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅꯤ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯏꯆꯥ ꯄꯔꯤꯒꯤ ꯃꯆꯥꯅꯨꯄꯤꯅꯩ ꯊꯧꯕꯗꯤ ꯄꯔꯤ ꯄꯜꯂꯛꯄꯗꯨꯗ ꯈꯨꯝꯐꯝ ꯈꯪꯗꯦ ꯃꯄꯤꯗꯨ ꯊꯤꯡꯗꯨꯅ ꯃꯁꯥꯗꯨ ꯐꯥꯖꯤꯟꯖ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯏꯃꯧ ꯑꯩꯗ ꯁꯣꯏꯗꯅ ꯊꯤꯒꯅꯤ ꯏꯆꯥ ꯊꯣꯏꯒꯤ ꯀꯔꯤ ꯋꯥꯠꯂꯤ ꯀꯔꯤꯒꯤꯅꯣ ꯅꯨꯄꯤꯗꯨ ꯃꯧ ꯑꯣꯏꯕ ꯄꯥꯝꯗ꯭ꯔꯤꯕ ꯍꯥꯏꯌꯨ ꯀꯔꯤꯒꯤꯅꯣ ꯃꯤ ꯇꯤꯟꯕꯗꯨꯅ ꯐꯖꯗꯦ ꯍꯥꯏꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯐꯝꯃꯛꯏ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯏꯄꯥ ꯈꯪꯉꯤ ꯂꯥꯏꯔ ꯏꯅꯥ ꯈꯨꯟꯕ ꯈꯥꯏꯗꯕ ꯏꯆꯥꯒꯤ ꯄꯨꯛꯆꯦꯜꯅꯤ ꯃꯗꯨ ꯏꯄꯥ ꯈꯪꯉꯤ ꯅꯥꯎꯕꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯏꯄꯥ ꯈꯪꯉꯤ ꯈꯨꯝꯃꯣ ꯄꯥꯔꯤ ꯅꯕꯥꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩ ꯈꯨꯝꯃꯣ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅꯈꯤꯗ꯭ꯔꯕꯁꯨ ꯑꯉꯥꯡꯁꯤꯡꯗ ꯑꯋꯥꯕ ꯄꯤꯕꯗꯤ ꯏꯄꯥ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯊꯧꯕ ꯆꯥꯛꯅ ꯃꯄꯤ ꯁꯤꯟꯊꯔ ꯏꯆꯥ ꯊꯣꯏꯁꯦ ꯑꯇꯩ ꯀꯅꯥ ꯅꯠꯇꯦꯕ ꯍꯥꯏꯒꯦ ꯇꯧꯔꯝꯕꯗꯨ ꯃꯁꯥꯗ ꯄꯥꯈꯠꯅ ꯋꯥꯐꯠ ꯀꯛꯇꯨꯅ ꯏꯆꯥ ꯊꯣꯏ ꯑꯩꯒꯤ ꯏꯆꯥꯅꯦ ꯏꯆꯥ ꯊꯣꯏ ꯃꯈꯥ ꯇꯥꯅ ꯑꯩ ꯋꯥꯍꯟꯕ ꯄꯥꯝꯗꯦ ꯕꯕꯥ ꯒꯥꯔꯤꯗꯨ ꯊꯨꯅꯃꯛ ꯊꯧꯈꯤ ꯁꯣꯝꯗꯅ ꯂꯥꯏꯖ ꯍꯔꯥꯎꯅ ꯃꯤ ꯂꯥꯛꯄ ꯉꯥꯏꯖꯔꯤ ꯄꯥꯔꯤ ꯃꯇꯝ ꯌꯦꯡꯗꯨꯅ ꯃꯇꯝꯁꯤꯗꯤ ꯊꯦꯡꯖꯤꯜꯂꯛꯀꯗꯧꯔꯦ ꯍꯥꯏꯐꯦꯠ ꯍꯪꯉꯨꯗꯅ ꯂꯥꯏꯖ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯟꯆꯦꯟꯕꯗ ꯀꯣꯜ ꯇꯧꯔꯛꯏ ꯂꯥꯏꯖ ꯄꯄꯥ ꯍꯣꯏ ꯌꯧꯔꯛꯑꯕ ꯅꯠꯇ꯭ꯔꯣ ꯐꯖꯅ ꯂꯦꯝꯅ ꯂꯩꯌꯨꯀꯣ ꯌꯧꯔꯛꯇ꯭ꯔꯤꯌꯦ ꯗꯗꯥ ꯄꯄꯥꯅ ꯍꯪꯉꯣꯅ ꯍꯪꯂꯛꯄꯅꯦ ꯂꯟꯆꯦꯟꯕ ꯉꯛꯅ ꯑꯦ ꯑꯁꯦꯡꯕ꯭ꯔꯣ ꯌꯧꯔꯛꯇ꯭ꯔꯤꯕ ꯍꯥꯏꯁꯦ ꯁꯤꯕꯨ ꯑꯩꯅ ꯐꯥꯒꯤ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯑꯦꯅ ꯄꯄꯥꯅ ꯍꯪꯂꯛꯄꯅꯦ ꯌꯧꯕꯗꯤ ꯌꯧꯔꯛꯂꯅꯤ ꯄꯣꯠ ꯂꯩꯔꯤꯔꯣ ꯈꯪꯗꯦ ꯑꯩ ꯄꯄꯥꯗ ꯍꯪꯈꯤꯒꯦꯀꯣ ꯂꯟꯆꯦꯟꯕ ꯐꯣꯟꯗꯨ ꯊꯝꯗꯨꯅ ꯃꯄꯥꯗ ꯀꯣꯜ ꯇꯧꯔꯛꯏ ꯊꯧꯕ ꯂꯥꯛꯂꯤꯕ ꯐꯣꯟꯗꯨ ꯀꯅꯥꯅꯣ ꯌꯦꯡꯂꯨꯕꯗ ꯃꯆꯥꯒꯤ ꯑꯣꯏꯔꯝꯂꯕꯗ ꯒꯥꯔꯤꯗꯨ ꯈꯪꯈꯥꯝ ꯈꯥꯝꯗꯨꯅ ꯐꯣꯟꯗꯤ ꯑꯣꯈꯠꯇꯦ ꯏꯁꯨ ꯊꯣꯏ ꯅꯠꯇ꯭ꯔꯣ ꯑꯣꯈꯠꯄꯤꯔꯣ ꯀꯩꯗꯧꯒꯦ ꯅꯪꯅ ꯄꯥꯝꯕꯗꯣ ꯍꯥꯏꯈꯣ ꯊꯧꯕ ꯇꯧꯐꯝ ꯈꯪꯗꯦ ꯐꯣꯟꯗꯨ ꯁꯥꯏꯂꯦꯟꯗ ꯊꯝꯖꯤꯟꯈꯤ ꯒꯨꯂꯥꯞ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯆꯤꯡꯅꯕ ꯀꯌꯥ ꯄꯣꯛꯂꯛꯂꯤ ꯒꯨꯂꯥꯞ ꯑꯁꯥꯎꯕꯗꯨ ꯐꯥꯊꯗꯨꯅ ꯃꯁꯥꯒꯤ ꯈꯨꯠ ꯄꯥꯏꯕꯤꯗꯨꯅ ꯊꯧꯕ ꯍꯥꯏꯌꯨ ꯏꯆꯥꯅ ꯋꯥꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯐꯨꯝꯗꯨꯅ ꯂꯩꯔꯒ ꯕꯕꯥꯗꯤ ꯀꯔꯝꯅ ꯈꯪꯒꯅꯤ ꯁꯦ ꯍꯥꯏꯌꯨꯅꯦ ꯏꯆꯥꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯂꯥꯡꯇꯛꯅꯅ ꯋꯥꯔꯤꯕ ꯀꯔꯤꯅꯣ ꯍꯥꯏꯌꯣ ꯊꯧꯕ ꯇꯧꯐꯝ ꯈꯪꯗ ꯃꯄꯤ ꯁꯤꯟꯊ ꯇꯥꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯅ ꯕꯕꯥ ꯑꯩ ꯏꯁꯣꯔ ꯃꯥꯕꯨꯗꯤ ꯇꯁꯦꯡꯅ ꯋꯥꯔꯧꯏ ꯀꯔꯤꯒꯤꯅꯣ ꯏꯐꯝꯗ ꯊꯧꯗꯣꯛꯁꯤ ꯊꯣꯛꯍꯟꯕꯤꯔꯤꯕ ꯍꯥꯏꯌꯣ ꯕꯕꯥ ꯑꯩꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯃꯤꯁꯛꯅꯣ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯋꯥꯍꯟꯈꯤꯕꯅ ꯆꯩꯅꯥꯁꯦ ꯎꯠꯄ ꯅꯥꯏꯗ ꯏꯐꯝꯗꯇ ꯄꯤꯕꯤꯔꯤꯕ ꯍꯥꯏꯌꯣ ꯕꯕꯥ ꯅꯨꯡꯉꯥꯏꯕ ꯈꯪꯗ ꯄꯨꯟꯁꯤ ꯂꯧꯈ꯭ꯔꯕ ꯃꯍꯥꯛꯅꯤ ꯍꯧꯖꯤꯛꯅ ꯆꯩꯅꯥꯁꯦ ꯏꯆꯥ ꯊꯣꯏꯗ ꯑꯃꯨꯛ ꯕꯕꯥ ꯑꯩ ꯏꯁꯣꯔ ꯃꯥꯕꯨꯗꯤ ꯇꯁꯦꯡꯅ ꯋꯥꯔꯧꯏ ꯑꯩ ꯋꯥꯔꯧꯏ ꯕꯕꯥ ꯒꯨꯂꯥꯞ ꯆꯤꯡꯅꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯍꯥꯏꯌꯣ ꯀꯔꯤꯒꯤꯅꯣ ꯏꯁꯣꯔ ꯊꯣꯏꯅ ꯋꯥꯒꯗꯧꯔꯤꯕ ꯈꯨꯝꯃꯣ ꯊꯧꯕ ꯃꯄꯥꯗꯗꯤ ꯍꯥꯏꯖꯕ ꯉꯝꯗ ꯋꯥꯅ ꯊꯃꯣꯏꯗ ꯐꯨꯝꯖꯤꯟꯗꯨꯅ ꯕꯕꯥ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩ ꯃꯤꯐꯠꯇ ꯑꯗꯨꯒꯤ ꯃꯆꯥꯗꯤ ꯏꯆꯥꯒ ꯀꯩꯗꯧꯅꯨꯡꯗ ꯂꯣꯏꯅꯍꯜꯂꯣꯏ ꯀꯨꯝꯖꯥ ꯀꯌꯥꯗꯒꯤ ꯊꯨꯝꯗꯨꯅ ꯊꯝꯈ꯭ꯔꯕ ꯋꯥꯔꯤꯁꯦ ꯐꯣꯡꯗꯣꯔꯛꯄ ꯑꯩ ꯄꯥꯝꯗꯤꯌꯦ ꯑꯗꯨꯕꯨ ꯏꯁꯨ ꯊꯣꯏꯗꯤ ꯊꯧꯕ ꯃꯄꯤꯗ ꯇꯩꯊꯣꯛꯇꯨꯅ ꯑꯩꯒꯤ ꯋꯥ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯌꯥꯗꯨꯅ ꯂꯩꯕꯅꯦ ꯌꯥꯁꯨ ꯌꯥꯅꯤ ꯃꯄꯥ ꯑꯩꯒꯤ ꯏꯆꯥꯅꯤ ꯃꯗꯨ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯈꯤ ꯂꯟꯆꯦꯟꯕꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯄꯥꯗ ꯀꯣꯜ ꯇꯧꯖꯩ ꯑꯗꯨꯕꯨ ꯄꯥꯏꯔꯛꯇ꯭ꯔꯕꯗ ꯃꯄꯨꯗ ꯇꯧꯖꯩ ꯃꯄꯨꯁꯨ ꯄꯥꯏꯔꯛꯇꯦ ꯂꯟꯆꯦꯟꯕ ꯉꯛꯅ ꯀꯩꯅꯣ ꯄꯄꯥꯁꯨ ꯄꯨꯄꯨꯁꯨ ꯄꯥꯏꯔꯛꯇꯦꯅꯦ ꯔꯥꯖꯅ ꯌꯥꯗꯕꯒꯤ ꯑꯣꯏꯔꯝꯅꯤ ꯌꯧꯔꯝꯃꯅꯤꯗ ꯃꯇꯝꯅꯗꯤ ꯑꯁꯨꯝ ꯍꯧꯖꯤꯜꯂꯛꯄꯅ ꯁꯟꯙ꯭ꯌꯥꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯑꯉꯥꯟꯕꯗꯒꯤ ꯑꯃꯝꯕ ꯑꯣꯜꯂꯛꯄ ꯃꯇꯝꯅꯤ ꯄꯥꯔꯤ ꯐꯝꯂꯝꯕꯗꯒꯤ ꯈꯪꯁꯥꯎ ꯁꯥꯎꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯄꯣꯠꯇꯣ ꯂꯪꯈꯤꯕ ꯈꯪꯍꯧꯗꯦ